बीजेपी के जनरल सेक्रेटरी नॉर्थ ईस्ट इंचार्ज राम माधवना मथंगी मिखलदा कांग्रेस को माइथीबा पीनबा बीजेपी को कंखलहनबा वर्कर्स हाइख्रे मणिपुर नुसीब सारगा मियाम मिनंबा पार्टी मसक खंगसी हाइना एमपीसीसी की प्रेसिडेंट टेन हाउकिबना मियाम फोंदोख्रे रूरल डेवलपमेंट मिनिस्टर मोइरांगथम केंद्रना मियाम की खोंजंगदा पिकलिबा महेरोसिंगबु याहनबगी मतंगदा टेक्सिनवा फोंदोख्रे खुरुमजरी मियंग बाबू पुनांगपु तरामनो ओक्सरी पाउसिंग संदोना पिजरी लाकबरिबा मणिपुर की जनरल इलेक्शन दा बीजेपी ना माई पाक्तुना सरकार पाइननबा बीजेपी की लेबा मंडल ngaktagi mapangal kalhangadabani loinana yelhomi kannaba billama manipur sarkar na semlibasi ekta olanaba बीजेपी नॉर्थ ईस्ट की जनरल सेक्रेटरी राम माधवना फोंदोख्रे ngasi North East wasida leba hotel Imphal da BJP Manipur Pradesh की एग्जीक्यूटिव मीटिंग पांगथोकपदा सरुक याबा लाखिबा जनरल सेक्रेटरी राम माधव प्रेसिडेंट बाबानंदा मिनिस्ट्री की मरुओइबा ऑफिसर सिंह अमदी मंडल दगी डिस्ट्रिक्ट फाउबगी मरुओइबा थौपुबा सिंह सरुक याखी मिफम मसिगा मरी लेनेना पाउंगी सिंह हंगबा वाहंगी पाउकुमदा राम माधव ना हाइकिबदा मिफम मसिदा कांग्रेस की ओइबो बिनलु सिंह सरकार असिना प्रजा सिंह हक खोंगांग नदुना वाहलिबा कया कुपना खन्नकी लाकदरबा मणिपुर जनरल इलेक्शन बीजेपी ना चथगदबा अमसुंग करमना कांग्रेस पु मरु फंगना मुथतपा ngamnaba experts singa tanaduna resolution semduna chatnaba hore haiki party is now gearing up for the elections that are due in about 6 to 8 months time. We will be strengthening our party right up to mandal level and polling station level. We have already started the plans for that and take up agitational and political programs in the next 6 months, expose the misdeeds of IBOB government and prepare the party as a viable alternative before the people by the time elections are announced. Many good people want to come to BJP in the interest of Manipur state. We welcome all of them and people who have faith in Modi ji's leadership, who want a change in Manipur from a corrupt and rotten system of IBOB government to a good Manipur, developed Manipur. All such people are welcome to join BJP. Makhatana Yelomi Kannaba Bilgi Matanga Center na Khanglamdaba State Mihut Singh CSO Singawari Sanaraba Matungba Billasigi Maru Oiba Center na Khangle Hauzik Naung State Government Assembly ba Yelomi Kannaba gi Billasi Center da Yaurakada Northeast Coordination gi General Secretary ama oina lauba yaba thaudang laubaga Union Home Ministry da mahaki maike dagi taksinduna ekta olanabu hotnagani haibagi thajaba pawmising ba fongdoki Yes, the state civil society leadership and also the political leadership. They have come and met with the central leaders, Union Home Minister and others. Government of India will seriously look into the proposal submitted by the State Assembly and the Cabinet will take an appropriate view. We have the interests of Manipur people very much in our hearts, in our minds. Government of India will take an appropriate view on the proposal. Manipur bu nungsiba saraga phandi pikna thadaragiba miyam bu minamliba party masak khangbiyu haina MPCC ki president Tian Haukip na phongdokre Kaching Block Congress Committee amadi Kaching Block Youth Congress Committee na sinduna Kaching Maya lekai da leiba multi-purpose community hall da pangthokiba MPCC ki nauna khallaba members sing okpa amasung nongmagi oba political conference da wafam si president na phongdokibani Tian Haukip na Congress na India miyam gi damak sakho thawangi thabak thawang kya tawkre lai raba tola taraba sing amadi hanthana leba kanglu kayagi yarfana ba thoksil kaya paikhatkre adumai namak center da nauna lengak liba BJP na scheme sing asi mafam marang khangan khidre ngasi di wafam asi Manipur miyam nasu khangna rakpana handak ta pangthokiba IMC mikhalda Congress pu miyam na chawna mai pakhanki Congress na Manipur da paliba makhai Manipur gi ngamkhai ngakani haiba achepa wafam lei Lakabari Batarama to Subai Assembly Mikaldasu Miyam na Lining License Kanglo Furup Ketna Batan Baba Congress Punung CBU Haiki. Isarkar City Mapit Tapa Sayarga
Manipur ka notice nung siya sa halaga. Paisa kudakta, kuro tara, project kami ithadaga daw se, kuro amani chit thadaraga, ehoy ko mihat paniyawa. Party की वांगांग लैसु ओरिबा एमएलए के रंजित ना मणिपुर बु मचे ताना थुगाइना बु हटनरिबा एनपीएफ का चटमिनरिबा पार्टी अमतबु मियाम थाजब थंबिगनो लेंगाक असिना येलौमी सिंह कंजनबा बिल पुथोकदा मियाम पुन्ना चटमिनगनि हाइकी थौरा मदुदा एमपीसीसी की वाइस प्रेसिडेंट एमएलए वाई सुरचंद्र एमएलए टी मंगी बाबू पार्टी की अतई थौपुबा अमसुंग महिला की लुसिंग कयासु सरुयाकी पिकलिबा महैरोय सिंह मियामगी खोंजंगबा सिजनबा हाइबसी लेबाकी तुंगी मांगजबा ओइगनि हाइना रूरल डेवलपमेंट मिनिस्टर मोइरांगथेम ओकेंद्रोना फोंदोक्रे सोशल कल्चरल एजुकेशनल एंड स्पोर्ट्स डेवलपमेंट ऑर्गेनाइजेशन हाइरोकना सिंदुना सिजा हॉस्पिटल पांगथोकिबा तरा सुबा केएच स्पोर्ट्स मेमोरियल अवार्ड 2016 येंथोकपगी थरंबा मिनिस्टर ना वाफम असी फोंदोकिबनि थवमदुदा सिजा हॉस्पिटल की चेयरमैन डॉक्टर केएच पालिन मेडिकल सुपरिटेंडेंट डॉक्टर जुगिंद्रो हाइरोक नगर पंचायत की वाइस चेयरपर्सन एन दिलीप सरुयाकी हाइरोक केंद्र की ओइना इंग लिसिंगनी तरा निथोइदगी लिसिंगनी तरा मंगा फावदा मेडिकल तमननबा सिलेक्शन फंगलकलबा महैरोय सिंह क्लास 10 अमदी 12 की परीक्षादा मकोक थोंगलकलबा सिंह सेनगी मना पीदुना पुनिंग थवगतकी डॉक्टर केएच पालिना केएच इतोसा मेमोरियल अवार्ड असी मथंग सहीदगी हेना चाउना पीनबु होटनरगनि हाइकी मिनिस्टर ओकेंद्रोना लंदम सिदा मियामना खोंजंग संगसिनबदा पिकलिबा महैरोय सिंह सिजनबसी चुमदे महैरोय सिंह मनिंग तमना महै तमजनबा अखोय पुमनमकना थौदांग लौमिनसी हाइकी पिकलिबा नांगसिंगु वथौ ताबा नांगसिंगु लदिनो पुथोबा सिगी सापु पिबदा असोपता असियना चौही पकुम फारगसिंग तौबि सुबाइदा सरकार सियाना नजर बाबनी तौंगे रोबादा नतो सुति खामे वला हेको सिकोबेसे सियासै में प्रोग्राम हबी वफुंजबा एंडोर्स करदा मई दुनिया में कोई जान तामी वथौ तारे कि बदन सिंग असियाउ ने खामे हरेना अकुमई फारगा उदियो सिंह भजन ले जान तावा गासे में होना थोबा एनी तामी अमल के मत सक्सेस बोल तारगडी नान सिंह उमिंग चला है पर नोनी मसीदी अतलो से या मसीदी निगारी को थादा नहीं दुनिया में सुतंदे इंग्लिसिंगनी तरामाथोइबा मतम अदुगी यूनियन मिनिस्टर पी चिदम्बरमना संगादना मियामबा खुचिनकिबा तमिलनाडु मिनी सेक्रेटेरिएट ngasi fawba mari leinaba district level officing hongjindana leiri building asigi awatasing athuba matamda hapchindrabadi luingaini festival hek leibaga khongjang changsinaba sem sare haina jeliarong youth friend ki lusingbasing na phongdokre youth friend gi members singna mini secretariat ki mafam sing yengsin ki miyamba khuchinnakraba building asigi mafam kaya sem saba lesinbaba yauri मफम खरदा नोंग युबसु यावरे हाइरी चीफ मिनिस्टर गा उनदुना मिनी सेक्रेटेरिएट असि थबक हौहनबियु हाइबा लेख्रबसु ngasi फावबा थबक ओइना पांगथोक्ट्री डिस्ट्रिक्ट लेवल ऑफिसिंग होंजिनदुना थबक तौहनद्रबदी खोंजंग संगसिलगनि हाइना फोंदोरक्ली असि खुमगिदे होजिक लिंगाइनी से हेक लोइबदा एजुकेशन से कोई हौरनी तमेंगलोंग दा लेरिबा गवर्नमेंट के ऑफिसिंग से शटिंग डाउन तौबा नेशनल प्रोजेक्ट सिंग रेलवे पावर ग्रिड बीआरटीएफ कुंबा से कोई लोइनमक थिंगे है कोई ग्रेजुएशन लोगे चही करेलोम लायंग ngamdabadagi phamungda leireklaba langthaba le makha lekaidagi khoirakom ongbi noyam sanagi thibam जेनिम्स की डायरेक्टर प्रोफेसर डेरेल लाइस्ट्रमना लिसिंगबा डॉक्टर टिममने यंगसिंक्रे मपुरैबा लेखिद्रबा मतुंग पैरालाइसिस तौरक्तुना मपामदा लेरेक्लिबी नोयम सना महाकी सोलबा ममा अमसुंग मचेने यंगसिली डायरेक्टर देवेना जेनिम्स लौखलगलिबा लेमना लायंगबगी थबक असिदा नोयम सनासु लायंगबा यागनी लायब मियोसिंगदा लेमना लायंगबगी खुदोंचाबा पीरिबसी माइ पाकनबगी पानबमदा पाव हेक ताबगा अनाबा लौखतगी महुत्ता हाना यंगसिंबा चतगी थौरांग हाना पाइखतनी अनाबा अमसुंग डॉक्टर गा लेनरिबा मरी फगत हनबगी पानदमदा पाइखलिबा थौरांग असि अनाबा खुदिंगमक फगतलले हाइना चंगसिनबा नते मखोइगी लेरिबा नुंगाइतबसिंग अदु खरदंग हंथहलगा नुंगाइजनबा सिनबनि हाइकी अखोइना लोकपदा कशु अकाइबा लेरोय हयेंसि पुंग मापन तरासिदा ओपीडी मतमदा अखोइगी अतोपा टीम अमा लापिरगा अखोइगी नुपी मचा से लोखसरगनि ngarang thaba district hospital da angang unanabu pukhalapa nupi ama angang adu popaga ikui kuidana angang du lekhide thawong adu doctor ne section dabadagi ni haina imung manungi miyosing na ngasi press club pa pangthokpa pawmisinga unaba amada
leikhidraba angang adugi mabok thokto maning lekaidagi soibam anitana phongdokre mahangna makhatana phongdokibada mamong nupi soibam ongbi thoisa debi chahi tara nipan mapuroba soibam prem thokto maning lekaida leiba maung naha asi ngarang ahan bo aina angang unanaba pukhalaba matung angang adu unaraba matungda sol honda nungai tabagi mawong ubada doctor na karisu tawroi haina thamnamlaga kaina thangba angang nupa adu leikidabani hairi ultrasound na singba yengbadasu doctor singna private clinic pa thaduna sel yamna changhal le haina hairi asigumba singasi mari leinaba authority na yengsinbiyu haina pendabu wafam kya phongdorakli mafam amada yenghanbiba habse leitaba khoi awabam mana akoi bu mafam duda lupa sang hai khak ting do mafam da mana lupa sang hai hai ting mafam da hojiki hai basana sam x-ray bibigi x-ray da koi thadi si jima sumari lena bana tigat piraga hop sa da lena blar ba koi hring biraga hop sa da jinghanini Haukiba July ko nipan dal rimsa laikhidrabi langthaba let makha lekai degi livestream rasnani laikhidabagi mayokta ngasi langthaba let makha lekai community hall da wakan mipam phangkre wakan mipam aduga mari leinana nupi amana phongdorakoda rimsna lokaliba inquiry loba tang mari phawba asib haktang lokhiroi inquiry loiraga matik saba action lokhatrabadi makhatana akan makhongjang sangsingani doctor da thawai hingnaba sangjaraga thawai bidagana maram oiraga thawai thabagi thawong makhatana thokpana ba khongjang sangsingkigani haiki adu si imbe yingbi habe thoi bidadana moina thongchadabadagi sikhibanina samai tongna toina thoragadi nungtigi hayeng amasi ngasi amasi sumaina toina sigagadi akhoi manipurda leiba doctor sibu mi kanabra mi hanabra sini aduna sida puiba doctor singsi chera dandi review Naudia pakhamlakpa kendri manungda PMJSY gi phase 9 amadi 10 gi makhada lambi semliba amadi mongsanggai ba nauna sariba phamung tara leba Ayush Hospital amadi Waisel Maril senglibagi fibam MLA RK Ananda Marilenaba department single loinana yengsingkre lambi semliba singi mafam sing WBM loba loire nong hek hanglakpada kolas thaba hauragani athuba matamda lambi sing asi thikadar singna quality leina semnanabu hotnabi haina MLA RK Ananda phongdoki Magna makatan haikibada langthabal pura makhongdagi kilometer ahum sangba ningombam lambi asi kilometer anirom kolas thaba loiraga kilometer amarom WBM phawba tawdana thamliba si chayolamagi manungda loisendrabadi chap chaba thabak paikhalagani haiki sigi thabak paibirib si whoever is the contractor kanano ai unaramdo khangsu khangde hai ta no sigi thabak se aina piriba timing asdagi week manung sida within 2 weeks hai tare 1 week sam short yaraga 2 weeks manung da satpa yana no lambi thambiro natragadi thabak se makhata na paidana by process to biro na idea yo officials in the instruction torani Amjuna Sinduna chahi kudingi pangthokpa Manipur da leba pawgi thapak tawba pawmi nupi singi Silong da sakadaba press conducted tour ngasi Deputy Chief Minister Gai Phangamna Manipur Press Club tagi lamthakre Amjugi President Wangkhemcha Samjaina Lusingba Standing Committee gi miyoi ahum amadi advisor yauna punna miyoi tara tarukna saruk yaki Deputy Chief Minister Gai Phangamna Manipur gi nupi pawmi gi masing hengalakpada nungaiba phongdorakhi Ngarang nung thilpung ahum makhairam taba matamda Rimski Psychiatric Department manakta nupagi asiba haktang ama leiramle masak maming khangdokna bagidamak Rimski mokta thamkre asiba haktang asi fit manga inchi ahum wangi mamai koibanei kulai kuchuni t-shirt asangba ama li higok machugi jeans ama setli hairi Deputy Chief Minister Oiramba Kumajang Amutombi amadi mahaki loinabi Iburama Charitable Trust Orles Pension Scheme gi sentham yenthokre mayang fa kendra gi ahal samyang khaida thada lupa chani gi sentham tha ahum gi ne yenthoki trust na sinduna kewa local da pangthoki ba tharamadba Education Minister Dr. K. Ratan Kumar mayang fa Block Congress Committee gi President T.H. Raj Mohan Naitoi si saruyaki Kumujam Amutombi laikhidabagi anisuba kumon tharamga loinana anauba beneficiaries sing asigi pension gi sentham khutsinakibani Education Minister Ratan Kumar na kendra asida national amasing state ki pension scheme singba kanaba phangdriba ahal singba mahaki maikaidagi pension asi ibani haki koi alo yaba sahi umpu mahagi patakta leiraba national old age pension scheme nasu yauba hangogaba aduga koi ki manipur gi oiriba state ki old age pension scheme nasu
यावबा फंगौदबसिंगसी अखोई खरा लौखटलगा बाबा अमदी इमागी मिंगदा अखोइना सेमजरिबा चैरिटेबल ट्रस्ट की मखादा ओल्ड एज पेंशन स्कीम सी मसी पाइखटसगे हाइना अखोई हौजगिबनी सरकार ने महिलांग सुटी थाबीदनबा लुपसिंगनसु महिरोसिंगबु इहौदगी नाथैबिरमनबा ऑल मणिपुर गवर्नमेंट हायर सेकेंडरी लेक्चरर्स वेलफेयर एसोसिएशन अपील तौरकली इम्फाल मयोरदा लेरिबा पीजी हायर सेकेंडरी स्कूल सीसी हायर सेकेंडरी स्कूल इबोतनसना हायर सेकेंडरी स्कूल जॉनस्टन हायर सेकेंडरी स्कूल आनंद सिंह एकेडमी अमदी रामलाल पॉल हायर सेकेंडरी स्कूल की महिरोसिंगना ख्वाइदगी हेना खोंजंगदा सरुक याहल्ले हाइरिबा स्कूल सिंग असि सरकार की टॉप ओइजरिबा स्कूल ngaktani हाइरि पावगी मरकथना तेम ब्रेक अमतंग लोमिनसी Constipate सिजनबियु Constipate सिजनबना मनुंग सरबन वाइतबा constipation problem कोहन मगमी इतम तबा मनुंग सादब सिंगुसु कोहन मगमी नोमदा तुमम दाइदा लुबु लुबु साबा इसी ग्लास अमदा चामस अमा नत्रगा अनिदा थादरगा सिजनबियु Constipate इंडिया की अहानबा नेशनल अवार्ड गवर्नमेंट ऑफ इंडिया ने पीबा सिल्वर ड्यू मखल सुना लेजरे हाफ लीटर 750 ml 1 लीटर 2 लीटर 5 लीटर एंड 20 लीटर जार एजेंट डिस्ट्रीब्यूटर अमदी अकुपा मरोल लोकताक इंडस्ट्रियल स्टेट ताकियल दा कांटेक्ट तौबियु अपन फिटनेस सेंटर ने सिंजब मणिपुर की ख्वाइदगी चौबा केस प्राइस ओरिबा 6 स्टेट लेवल ट्रांसफॉर्मेशन चैलेंज 2016 पाक्चुक चलगनी अगस्त 3 प्रिलिमिनरी राउंड नवंबर 3 फाइनल राउंड लोन ग्रैंड फाइनल नवंबर 22 कंपटीशन असी थाउंगी मनुंग सागे रुंबा हेनबा मदि वाट पमियोसिंगना मसागी नॉर्मल वेट थमदुना चुंग फिरल चाबा चांगमनबनी सरुक याबियु फर्स्ट पोजीशंस 1 लाख सेकंड पोजीशन 40000 थर्ड पोजीशन 20000 फोर्थ पोजीशन 10000 फाइव पोजीशंस 5000 तराम नमो ओक्टोडी ओइनाम केंद्र की एमएलए इबोहलबी की मिलेंग मखादा ओइनाम नगर पंचायत ने सिंधुना स्वास्थ्य भारत मिशन की मखादा नुमित हुमनी चुपना चथगदबा लमतु सेंबगी थबक अमा ओइनाम बाजारदा एमएलए न हौदोखरे ओइनाम प्राइमरी हेल्थ सेंटर नगर पंचायत की ऑफिस एसडीसी ऑफिस ओइनाम बाजार ने सिंगवा मफम सिंह सेंगोकी एमएलए इबोहलबीना नगर पंचायत असि लूना न थमनबगी पांदंबा थबक असि पाइखतनी हाइकी एसडीसी ऑफिस अमसुंग नगर पंचायत की ऑफिस सिंग मरकता हाइरिबा मफम सिंग सेंटोगा फजना सेंटोगा डॉक्टर संगी सहित अनाबी यंग लाप मतमदा गाड़ी मयाम अमा सोरक थाजरी बिसों जी तौगे मफम जिरो थामता लूना नाना थंबा मदुगिदमक्ता सथजरक थौरम अमा नगर पंचायत ने सिलगा तौजबनी नेशनल फूड सिक्योरिटी एक्ट न पीबा चाकंग यामना नुंसिनना येनदुना सामिनरी मसिदा बीजेपी न आराम वाफम फोंदोरप असि लाइबक थीबनी हाइना सेकमाई केंद्र की एमएलए के एच देवेंद्र ना ngasi लंफेल पाता लेबा महाकी क्वार्टर पांगथोकपा पाउमिसंग उनाबदा फोंदोक्रे देवेंद्र ना मखा तारदुना केंद्र असिदा एक असि की कार्ड पाइबा याबा मीगी मसिंग असि लिसिंग तरे लोमनी हौजिक फाउबा लिसिंग मरी चाचु परा तरुक कार्ड सेंबलोइरे पिरकिबा चेंग असि केंद्र असि की मियामगा तानरगा पुन्ना येनदुना सामिनरी मसिदा कनागुंबा सिंगना राजनीति तौबिगन हाइकी चांग मानन येंदे है नु मदम सिला कइलोइबु जगह खर द कार्ड यामना साइ जगह खर दना कार्ड यामदे अला कार्ड यामना साबा जगह खर दना चेंग यामता है कार्ड यामदबा जगह दना अंतबता है अदना कोई चातुम बनै मानदे हरगी कनो लेते सिंजमई केंद्र की हौजिक ओरिबा फूड सिक्योरिटी एक्ट की मतंगदा मियामना फंगदबा ताथुंगी मरमदा खन्ननैनबा मिफम अमा ngasi बीजेपी मणिपुर प्रदेश की एग्जीक्यूटिव मेंबर ओरिबा युमनाम लेकाइदा लेबा युमनाम खेमचांगी युमबा पांगथोकरे खन्ननैनबा मिफम अदुगा मरी लेनना एक्ट असि की मखाबा मियामना अराइबा मवोंगदा करमना ताथुंगसिंग फंगनबा होटनागदगे हाइबसिदा वाफम कया फोंदोकनकी अमरंदा बीजेपी की एग्जीक्यूटिव मेंबर ओरिबा युमनाम खेमचाना सिंजमई केंद्रदा अप्रैल थादगी नेशनल फूड सिक्योरिटी एक्ट चटनबा हौकिबदगी ngasi फावबा मियामना कानबा अमा फावबा फंगबा लेट्री एक असigi मखादा मियामना फंगदबा कार्ड सिंग येंदबा राजनीति की ओइबा खुदोम चाबा लौननबा होटनादुना लेरे फेयर प्राइस ऑफ सिंग मफम कदाइदा हांगबनो हाइबसु मफम कदाइदा हांगबनो हाइबसु खंग्री हिराम सिंग असिगा मरी लेनना कमिटी अमा सेमदुना आरटीआई थारगनि हाइबा वाफम सिंगसु फोंदोकी National Food Security Act NSA के राइट किया है हमारे तो सिस्टम में केंद्र दिस इज टोटली पॉलिटिकलाइज्ड हो है पॉलिटिकल बेनिफिट कम ना सब मार्ग इंगर का काम भी कि हम मसाल बजाए मसे मुना भी होगा कोई सिस्टम में केंद्र का लाखों जनरेशन का लाखों से ही गया था वो बड़ी पला मतलब नंदवा कोई तन मतलब मांगी नरेगा अंदर सिस्टम में से नहीं कंपनी
Kesamthong Kendra gi miyam da tha hungi cheng chini fanghandrabadi MLA gi mathakta akanba khongjang changsilagani haina BJP ki executive member oinam Romeo na phongdokre Pisumthong ningom lekai da pangthokpa pawgi mifam amada councilor oina Romeo na chahi asigi January dagi March fawbagi PDS ki polam sing Lokthok lambada MLA masa khangde haribasi RTI gi khuthangba asengba loina khangba ngamle agent singna February March ki cheng yengre haina soi tauri miyam gi khanba miyoy ama oirabadi soi tauriba miyoy singi mathakta FIR tawduna action lokhallalu hairi masama DSO da cheng ase kanana chingthok khibage haiduna mana toba complaint magi letter ta leiba officer toba complaint document masida leijare खबर दा अपंग अपंग इदुना ओन ओन चादुना तौरी बसे कशामथोंग पे केंद्र लेबा प्रजा म्याम सिंसे ममित उदब मना पंगबनी हाइदुना महान मिनम न बनबनी हाइदुना इन ngasi sengtok sore kana kana na ching ngasi lokthok kono kana kana na kanai ri yothok khre yana प्रजा म्याम सु हबी बदरका शामथोंग प्रजा पुन्न मम्मी कप थोपिरो सेंग सेनी एसकेएल हुरान बखमिन नरसी सांग नाइन न साथुंग फंगना बहन मिनरसी Singjamai Chunga Makha Lemayot Art Center Dasu Model Club Amadi World Number 16 Gimiyam Nestimina Kendras Do Oriba National Food Security Eki Oba Khanana Naba Mifama Pangthokre Nasigi Khanana Naba Mifama Duba Model Club Ki President Hawam Indesor Chunga Makha Apunba Nupi Lamjing Luki President S Hamad Amadi Ward Asigi Manung Dalaiba Ahallo Raba Kayana Daisa Athabu Mitunglen Singona Saruyaki Lamjing Nupi Luki President S Samana Fongdorapada April Thadagi Ek Asi Tanaba Hawrabasu Singjamai Kendradi Miyam na Chengama Phawba Phangbalai Miyam gi Chakthung Mari Lainaba Miyoy Singna Sayolama Phawgi Manungba Tha Mari gi Phangdana Laiba Cheng Sing Miyam ba Phanghanaba Hotnagadabani Natrabadi Khongjang Kaya Tangsilagani Haki Miyam na Phangnakhraga Akhoi Singamaka ja Phangdaba haibase masi yamna nuaitaba dugumba issue amani haina khanjaraga akhoi ward number 16 gi oiba chengsi yamna athubu matamda koi tha mari gi chakthungse phangniba niyamda kilo manga piribase masi tadana masing tadana phanghanaba athubu matamda haptam sigi manungda tha mari gi chengse bibina baina akhoi ngasi chi phamjaba mifamni aduna piribase aroi masi yam thune pithopinena ba tawbiu haiba wafamse masi miyamda thamjabi National Food Security Act matang da nong gi oba khanana na bimi phamama konthojam kendra gi manung da leiba khajiri mamang community hall da pangthokre konthojam local council CPI na sindana pangthoki bimi phamadu ba all Manipur nupi maruki president M Sakina act asigi makhaba phangpham thokpa card amadi cheng nipung tingna phanghanba ngamdaba haibasi ngasigi lengak amadi mari lena baloi sangna cheksinba amasung pukning tingna thabak tawdabadagi ni haki madusu nipung tingna Luaya bagasi khangna aiwai sumai na talagadabani sumai tawgadabani hadana ai da serwala bada number taruk obrik taratre lisingani da araga bundoy CAS NPD Mahaido singna parikya da taktakna nana taba pambai seasonary ba asi sarkari policy soibadagi ni haiba thimba State level open debating competition ama ngasi MSU Chingmairong branch na sinduna Chingmairong Sinam Siama Devi Town Hall da pangthokre MSU na sahi angkai mapung pharak pagi Golden Jubilee celebration ga mari lainana pangthokpa debating competition aduga mari lainana MSU Chingmairong branch ki president Vikas na lamda masida quality education purakna ba pandam da competition asi pangthokpani haiki akhoi gasi gi lenga ko singna khuta power hairaga akhoi nahaki seminga rules semaga akhoi education system asibusu akhoi marai saithai ko yabagi fiun urapasida ngasi gi debate competition asigi topic asisu yam mari lainai haibuga loina ngasi gi competition asi sinjabani Drug lana sizinaba amadi nupi da chathaba crime gi matangba Mahero Singh Wakhalok Singh Hengal Hannaba Bisnupur district ki oiba sport essay iba tangbam naba ama Moirang College ta pangthokre Manipur Legal Services Authority ki ineng makhaba Legal Aid Clinic Moirang College na sinduna pangthokiba tangbam naba aduba district asigi class 10 dagi graduate ki thak phawada tamliba Mahero Murphy romna saruk yaki sangdam naba aduda mapok mathang taraba sing mana mathum yenthokpagi thoramda CJM Bisnupur Bini Ngangom Moirang College ki principal Dr. K Anand amasung advocate K Rajen su saruk yaki
Naharo Lesemba Club amadi Joint Forest Management Committee ga khutsamnaduna thangwaibanda leba chairau singba upara kya thakre nongmo gi chairau singi phibam soksi lakliba asidagi kannanaba pandamda upara thabagi thabak paisatani hairi ngasi ayupung mari makhairam taba matanda Awang Chaukham Development Club na North Ewosigi tongan ba mafam singba drive kothabada nupi ama yauna miyoi mari dagi number 4 pit sani fagat le hairi number 4 yon mani haiba miyoi sing adu pangmi sing mamang da puthoki amadi fagalaba hero number 4 sing adu mai thaduna mangan khre Nonghek subaga drain leipabadagi ising thumjinduna khudongcha daba kaya mayok nariba sangafam bazar area gi awaba kokhanaba Haingam Kendragi MLA N Biren amadi Wangkai Kendragi MLA Y Iraboti matengdagi Sangafam Bazar area da lariba drain sing sengba hokre Haingam United Club ki Secretary S Pondangna pakhaliba thabak asiga mari lainana wafam kaya phongdorakli Kumbi Kendragi manung sengba napet mayai lekai dagi turel mapan taba kilometer ani makhairam sangba lambi Kendra asigi MLA S Biragi minyang makhaba S Premsana Napet Youth Development Organization Kumbi Block Youth Congress Committee amadi Napet miyam galainana senjinba hokre lambi asi contractor kharana work order thokle haiduna leba khara tharamlaga makhatana semdana lakibani nongju thala pada chathok chasinba chaungna awaba ma oibagi mathakta mahiru singna school college ka bada khudongsa baba kaya mayok nabadagi local MLA ba haijabadagi lambi asi senjinbani hairi Segaro Konjeng lekai dagi laikhidraba nongmai themani gi tha ahum surakpaga mari lainana uningthau group na Tera Children Home gi angang singba chana thaknaba kolam amadi boy kolom sing yenthokre IAS Aspirant Students Group Manipur na sinduna UPSC na loba Civil Service 2015 ba mai paklaba sing amadi Civil Services ki mock test na mai paklaba ba maheru kontra opagi tharamama jinga makha community hall da pangthokre group asigi president Romi Saikhomna hojiki matamba Civil Service mai pakpasi coaching ningthina tawba ngamba sen paiba imungina masing yami laiba maheru sing lemna coaching pinaba mock test pangthokpaga loinana hana mai pakraba singa unabagi tharamasi pangthokpani haiki Tamba Civil Service orising se royal ability lakuna toiba aduga BPL family abadi below poverty line gi lakko sing si yam daba aduna manipur gi administration sing se ina kuma kana paiba aduga lara basin sotha le hoba asigi koi lara basin gi stepping stone am hoina ba koina IS experience student group paiba IS yemen likal saraga koina ngasi se mi 165 na saruk yaba exam ho dojai ai exam Desam Johnson Higher Secondary Unit Council na Semba Galenana Umakanda Sarung Bambu President Jameson Mayung Bambu Secretary General Oina Khankre Lions Club of Imphal East amasung Lions Club of Imphal Galaxy na punna sunduna RK Sanatambi Devi Vidyalaya Haftalba Uchara Chanirom Thakre Hajik Sabi Baratina Tema Break Amuka Hana Osa, pain relief only. Kaunaba, Oksikpa, Tangsikpa, Puna, Singada, Sinabayarba, Lisap, Kanda Putuk Saba, Osa. Free cardiac ambulance service. Sky Hospital the free cardiac ambulance service hauzare adonna karigumba thabak naba sorhon bawa amasung wan tharapana chingbalayong sing ase lairagadi heart attack oiba yai thengthadana call tobiro akhoigi ambulance service number di 8415938207 amuka sohana 8415938207 terms and conditions apply amuka hana paramna mo oksari makhata bapawda BJP Manipur Pradesh ki Kisan Morcha ki Vice President oina khallaba ningthaujam itom babu taram opagi tharama kairaw litan makhong da pangthokre Iril Bung Library Union Youth Development Center amadi litan makhong youth club na simuna pangthokiba tharama duda State Executive Member Salam Lala TX Tony kairaw mandal gi Enrollment in Charge TX Kopensu saruyaki Narang Sajiwa Zelda Khana Sainabagi Thogdogda Laikhidraba Churachandpur gi Nehru Marg dagi thang million jogi misi asi atuba matamda inquiry tobiyu haina mahaki leinabi Johairat Puina ngasi pamisin na phongdokre Manipur Press Club patangthokpa pamisinga unabaduda mahakna makhatana phongdokhibada mahaki mapurabigi misi asi chingna ningai oi amadi jail manungda leiriba prisoner sing asi safe oidre haibasi mahaki mapurabigi misi asina takle atuba matamda government na mityeng sangbiduna inquiry ama tobiyu haina phongdokhi
mahak jaudana aina apikpa icha karamna hingani aduna sarkarna thuna midyeng changbiyu inquiry tawbiyu Nabakuma nongay kapam na iba Lela Majnu amasung atay matasing Jitender Uchiwana iba sayang lairik tambay as ngasi Manipur Press Club ta hangnabi matungin na pongkre Mayay lambi Khorzoi Loop mayang Imphal na sindu na pangthokiba lairik fong bagi thawa maduda Laikol ki President Professor Nahakbam Aruna Devi amadi Malakol ki President Thongnawjam Khamba Maitay na athoiba mithunglen sing oina saruk yaki ngasi fong ki lairik sing adu Dr. Moirangthem Priyo Batra amadi Langgol Iboyamana lairik masak tapuna miyam da khanganthi Library miyam da hena khanghan naba pandamba awareness program ama public club ground top khongnang khoma pangthokre public club library cum information center na sinduna pangthokiba thara maduda Khurai Kendragi MLA Dr. NG Bijoy club ki president L Ibohaldi amasung Thoktom Sudamsu saruyaki Lok Janashakti Party Manipur ki athopam Kishore Lagliba Assembly Mikhalba ya school Kendra Party sigi mirep oiragani haidi Wangkai Kethela Sangbi Community Hall da pangthokiba thara maduda Kendra asibu takot handuna akan na bamidyeng sang na nabapandamda mahag mirep oinanaba sem sabani haidi World Hepatitis Day ga mari lenana elimination of viral hepatitis by 2030 haiba pandamda Siza Hospital ne sponsor tawduna ngasi Kangla Gate mamangdagi thau ground fawba chatkadaba khongset ama Health Minister Korungthang na lamthakre khongset aduda Film Forum Manipur gi miyosing actor director producer amadi technician sing loinana sumang lila gi miyosing saruyaki hepatitis laitaba lamba mama ohelasi haina Minister DK Korungthang na haiki Siza Blood Bank and Transmission Service na Elite Society Kongampat Awang Laikai ga khusam naduna voluntary blood donation camp ama Siza Blood Bank ta pangthokre Consultant Committee More Handloom Cluster na District Handloom and Textile Officers Sandal District ki makhada cluster level motivation amasung production plan sembagi matangda nong magi oda awareness thoram ama More gi kondong lairem bi harau bang pangthokre thoram aduda ima kondong lairem bi harau ba thagol luki president and Pulindro District Handloom and Textile Office Sandal gi project manager M Sarachandra Weaver Service Center Porompati Assistant Director N Ibohal NHDC की Assistant Manager Y Santi Kumar su saruyaki Samje publication na kasada puthokpa Manipuri singi culture literature amadi history da base tawba chefong samjire gi taret suba volume silver da leiba Dimastra Sanskrit Bhavan da pangthokre thamadu da Sahitya Academy Awardee oina Umakanta samjire gi executive member IS Singom Assam University Silchar gi Professor W Raghumani Nehru College Lakhipur gi Professor Oiramba L Gorbabu Manipur Literary Society Assam gi President Maisnam Bubon su sarukyaki Thawamadura Manipur Sahitya Parishad na Kamini Kumar Gold Medal Award pirakraba PH Krishna Mohan amasung National Theatre Center Assam gi President W Somor Luang su khudor potidane kai khumna botki Yambem Young Pioneer Club amadi Yambem Naharol Magupna punna sinduna nongmagi oba educational awareness ko loinana Mahiro Singh mana mathum pibagi thawam mama Yambem lai lampak ta pangthokre thawamadhu Dr. Dhanabir Laisram Kohorgi Chairman Helendro Konsam Andhra Police Station gi OC MD Riyazuddin Poirau Khongjil High School gi Headmaster su saruyaki Pritam na present to July Paramathi gi ahing mingthonba audio CD ama ISTV gi studio da ngasi release to kre thawa maduba ISTV gi president P Prafulo Sahitya Academy Awardee Sarat Chanthiam amasung filmmaker Biswamitra Susaruyaki Pritam gi isayasi English ngani tarukpa cassette oina form kraba matung CD format ta amuk hanna puthokani hairi NSCN GPRN Jalarong Region gi Chairman Haizaba Angamna Lukki Ayaba Yaudana Masa Maranai gi Sen Tanduna Organization gi Tana Kanglon Thugai bagi damak July 25 dagi mahak organization asidagi terminate tawre hairi Luk asigi finance in charge Jalarong Region Mansi Kamai gi Cherol amana Thonlongam LS Robinson Kawai NSCN IMG Keder amadi
MSN GPRN gi mingda miyam dagi sel khomgotle masina organization gi masak thihan bagi damak mahaki mathakta akanda action lokhalagani department sing amasung miyam na miyoi asida mateng pangbidanaba apil tawri hauji thabagi pau lobisi tabaki pau lobirasi General Administration Department GAD की Office Assistant Mafudrani Thoi amadi Grade 4 yankhai logodari masagi chahi kunthra nipan phawgi maning dalaiba graduate pass torba computer gi knowledge level miyosingna Office Assistant gi phanggi dama darkhas tharakba yagani Class 10 pass torba Manipuri amadi Hindi khangba miyosingna Grade 4 gi dama darkhas tharakba yagani Form pisan bagi awang matan tongan ba Manipur gi district singi matung ina August ki tang nipan phawba yagani hairi BSNL की जूनियर इंजीनियर लिसिंग चटे लोगोदरी मसागे सही कुंठा फौगी मनी दले बमियोशिना अगस्त की तांग तरा फौगी मनी दा टेलीकम्युनिकेशन इलेक्ट्रॉनिक्स इलेक्ट्रिकल रेडियो कंप्यूटर इंस्ट्रूमेंटेशन इंफॉर्मेशन टेक्नोलॉजी पास तरबा मियोशिना दरखास्त रखबा यागनी हाइरी SSB की कांस्टेबल की ड्राइवर खर लोगोदरी मसागे सही कुंठा फौगी मनी दलेबा याम जबदा क्लास 10 पास तो बमियोशिना अगस्त की तांग अमो फौगी मनी दा दरखास्त रखबा यागनी हाइरी अमरंदा कुक वाशरमैन बाबर सफाई वाला अमदी वाटर कैरियर और थबक तंगनबा SSB की कांस्टेबल खर लोगोदरी क्लास 10 पास तरबा मसागी चाही कुलुंदे फौजी बने गलेबा म्यूशिना अगस्त की तांग अमो फौजी बनेदा दरखास्त रखबा यागनी हाइरी पानी डिपार्टमेंट की LDC अमदी ग्रेड 4 खर लोगोदरी मसागी चाही तरा डिपार्टमेंट की कुंठा फौजी बने गलेबा म्यूशिना दरखास्त रखबा यागनी LDC की ओइना ग्रेजुएट पास तोबगलेना टाइपिंग की नॉलेज लेगदबने ग्रेड 4 की ओइनादी मैट्रिक पास तोबा म्यूशिना अप्लाई तोबा यागदी हाइरी RBI की ग्रेड B की ऑफिसर हुंगजा तरे लोगदरी चही कुमाथैदगी कुंठा फौगी बने दलेबा यामजबदा ड्रिगी चादा हुंफु फौबा म्यूशिना अगस्त की तांग मापन फौगी बनेदा दरखास्त रखबा यागनी हाइरी मदद पल्लिबा थबगी पाव असिगे कुपमरोल बाबुपादा लेबा जॉब सेंटर दगे खंगलबा यागनी हौजगदी थबगी पाव पिजबा मतंग असलेजरे हौजि बखदा पाव मु तबेसी हंदक चुखिबन नोंगना इम्फाल वेस्ट डिस्ट्रिक्ट की मयांग इम्फाल केंद्रदा ngayok farm amadi lawfam ka ising thumjin khiba mafam sing केंद्र असigi MLA सु ओरिबा एजुकेशन मिनिस्टर डॉक्टर केएस रतन कुमार ना ngarang hakthing na natapuna yengsinkhre mari lenaba officer sin su saru yaki nami amadi lawmi singi pangba yaba mateng pangani haiki ithai virus ki phibam sing minister na yengsinki miyam gi awaba sing yenglaga piba yaba mateng pinaba hotnagani haiki akoi ayam farm sing se loina panare khoi ngai chatpa du urijin aduna mayam gi nga loi ba khotpa masigi farm sing se pathuna gi dane awaba hoiba aduna mayam si akoi hapa haptana khotana kannana badi kanna lagne adu ayam bana chakhre mang ne haitare Loktak Party imai wangkhalapana maram oiraga moirang kendra gi manung sanna hemam lekai kuma chingai sendra lambi patlau lekai yauna pat asigi akoda lediba lekai kaya nimitara ni rom ising thumjin duna leirakpana ising dagi sandora palaina amadi Japanese encephalitis narakadra haibagi miyamna mipaina bapokna re matam sangni ising thumjilakpa asina lok laihau amadi khong hambagi lena kya sandokle local MLA amadi mari lena ba department na ana layangi thabak lokhatina ba pungning singsili Lokak ki imai wangkhalapodagi thangga kendra gi manung sanba khoda ki ichauna awaba mayok naraba khunja singba tongbam robindro na yumthong khudingi cheng kilo manga yen khre chahi asigi ahan da sarukpa len yauna sitkiba akanda nonglei nungsitna yum kai kaya humdokhraba matung handak su kiba nong aduna Loktak Party imai wangkhalapodagi yum kai amadi nga gi farm kaya ising thumjin khrabani Robindro na khodak nongmai khong asi thangga kendra gi manung sollabasu kumbidagi kilometer 8 rom changlaga manung hanjina leiba khulamani nonglei nungsitna mayum makai tekhibadagi leifam leitringai cherakpa ichawgi awaba mayokna basi yenglaga mahaki maikai dagi angamba mateng pangbani miyamgi awabasi local MLA amadi mari lenabo authority na milyang sangbiyu haiki lona khona pamjai sina kogi aji khoi nam kogi minister wi ba ye kogi local leader kogi MLA ga tane diraga si khoba ki amusu nama kan kajai ka chasna ne wai ba mayam se government certificate ang mate pa ba ya ba ye na kan pangbiyu na khona
government ꯑꯩꯈꯣꯏꯒꯤ chief minister ꯑꯃꯁꯨꯡ ꯑꯩꯈꯣꯏ local leader ꯑꯩꯈꯣꯏ local MLA ꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟ ꯄꯤꯖꯕꯅꯤ ngagi farm to ba miyo yamana isini chawa sina ngagi farm pathokibana imung manung karamna pugani haiba khangre hiram sida government na pungning sangbi yu haiki nupi amana phongdorakoda haukiba len amadi nonglei nungsina amanga pathokiba yum kai kaya government na mateng pigani haiduna photo kaptuna che chang kaya thagat khabasu ngasi phawba mateng amata phangdri fibam sida isawgi awaba mayokna ba tha mama pung faraba phawbada mari lainaba department ki maikai dagi ngasi phawba yengsinba lakri haina penda bu phongdokli Kongba Chanam Lekai Community Hall gi nauna saba chapsang Kendra Sigi Hanna MLA Oiramba TH Nanda Kishore na miyam da khusinakre El Nanda Kishore na mahakna MLA oiringai Kendra si work program da haplam da natana hauzik oiriba MLA na work program amata haptre laina jingba pakhaliba water supply athubu matam da sangaragani masina Kendra asigi isingi awaba koklagani MP Dr. T Mainana Saramba Hall asigi saruk khara watpadagi miyam gi yenglaga mahakna loisinbani haiki adagi oiriba paliba hujiji leiriba MLA mai hujiji tholaiba aiga contest to minagdoriba contestants je siga sangdamna na yengmina ba matamda miyamna karamana hena lumna lobunge karamana hena miyamga thabuk torkadage haibudu khallaga hujiji vote ni matam jokalabnina hujiji isa gi tera mam lobun thokko matamni World Hepatitis Day ga mari leinana mega free health camp amasung hepatitis B gi hidak kathokpagi thoramama haingang da leba ibudau marjing lai harau bungda pangthokre TH Romeo na mapung leba thodang lauduna singiba camp aduda miyoi lising amarom layeng baga leinana hidak lakthak sing lemna fanganki Nase Yumnam Lekai da Fitness World Singa Mathakna sponsor tawraga IBSA Yumnam Lekai na simduna nomagi oiba free awareness acupressure therapy amadi massage camp ama pangthokre camp aduda tongan ba mapam kaya dagi miyoi sing na saruk yaki Sugnu Kendra gi manung sanna leiba Pangal Tabi Mayai Lekai ba BJP Pangal Taba branch office ama Sugnu Mandal gi president A Ibo Tombina hangdokre thawa maduba Pangal Tabi branch gi president L Subol KH Ragumani M Binod amasung KH Saratsu saruk yaki Nasi ahing mongyai dagi petrol liter da lupa ama paisa nipun nitoy diesel liter da lupa ani paisa ama hantaragani malem gi oina sungdokriba thau gi mamal hantarakadagi ngasi hantariba asina tha sigi oina ahumlak subani hauzik sana bagi pau khangbigani All Manipur Gymnasium Welfare Association ki makhada Bodybuilder Association Imphal West na sinduna ahum laksuba Imphal West District Bodybuilding Championship naureng thong da ngasi pangthokre thawa maduba IGP Zone 1 Clay Khongsai District Association ki President S Biramni All Manipur Gymnasium Welfare Association ki President N K Ratan IPSA ki Vice President K Joychandra Association ki Chief Advisor AK Ibom Sasu Saruyaki Senior category da KB Zingi L Risikantana Hanba United Gym Manipur gi L Netana Anisuba amasung A Amarna ahum suba takre Junior category da KFC Kanchipur gi L Sobasandana Hanba KBB Gym gi KH Suratna Anisuba amasung YBC Gym gi Rosan Kantana ahum suba takre Hauzik makhata basana bagi pawpoya ning thousand bagi amuk phangbigani Manipur da sanakibasinggi makha taba pawda Subroto Mukherjee football Sahi Tratret Makhagi Nupi Masagi State Inter School Subroto Mukherjee football tournament ki final da Imphal East District ki mahut sinduna sanariba team Lamlai High School amadi Imphal West District ki mahut sinduna sanariba team City Higher Secondary School Mayang Imphal ga sanaragani Department of Youth Affairs and Sports na sinduna tha sigi tang kunifal dagi Kumal Lampak Practice Field Main Stadium amadi Artificial Turf ground da District Nipal amadi Subdivision anina saruk yaduna sathariba sahi asigi State Level Subroto Mukherjee football tournament ki ngasi sanakhiba ahanba semi final match da Imphal East District represent toriba Lamlai High School na Thobal District represent toriba Sophia English School bu goal mari sinoda maiti piduna final sankhibani Imphal East District ki maipapugi goal singadu M Pomila na match ki tarani thuisuba yankhai mapal suba minita goal ani sankhi atopa goal ani aduna PS Anjali amadi
Nesu Pamena Mets ki Taramatoi Subamadi Yankainitoi Suba Minita Chanduna Mets asi Maipa Kibani. Tournament asigi Anisuba semi-final match ki sanakibada Imphal West District represent toriba City Higher Secondary School Mayang Imphal na Kangpopi Subdivision represent toriba Prep Sainik High School Kaithian Manbibu goal Taranithoi Sinoda Maitibu Biduna final sangkhre. Imphal West District ki Maipapagi goal singadu Kritina na match ki 3 suba 33 suba 19 suba 33 suba minita goal mari chankhi. Dayasu match ki 10 suba 18 suba 19 suba mari 39 suba minita goal mari chankhi. Atoba goal mari aduna Ayandana match ki 13 suba amadi nipu humdoi suba minita goal ani Baby Dolina match ki 13 suba mari 23 suba minita chanduna match asi maipa khibani. Tournament asigi aroiba match tha asigi tang anida sanaragani. Bisnupur district represent toriba Loyalam Public School, Ukhrul district represent toriba Ukhrul Higher Secondary School, Imphal West district represent toriba Nilamani High School Mayang Imphal Amadi Imphal East district represent toriba Efforts A Higher Secondary School Khabaisoi Sahitra Trade Makhagi Nupamasagi semi-final sangkhre. Ngasi sanakiba ahanba mesta Bisnupur district represent toriba Loyalam Public School na Sandel district represent toriba Emmanuel School bu goal mari anida maitiba piki. Anisuba match ki sanakibada Ukhrul district represent toriba Ukhrul Higher Secondary School na Kangpopi subdivision represent toriba Awana Academy bu goal taruk amada maitiba piki. Hayeng Sahitra Trade Makhagi Nupamasagi ahanba semi-final match ta Bisnupur district represent toriba Loyalam Public School amadi Imphal West district represent toriba Nilamani English School Mayang Imphal ka sanagani. Anisuba semi-final match ta Ukhrul district represent toriba Ukhrul Higher Secondary School amadi Imphal East district represent toriba Efforts A Higher Secondary School Khabaisoi ka sanagani. Imphal West district represent toriba Integrated Manipur Academy, Swasanpur district represent toriba New Lamka GB School, Bisnupur district represent toriba Pinjabati High School Sadangkhong amadi Kangpopi subdivision represent toriba Emmanuel School Haipi Sahitra Amri Makhagi Nupamasagi semi-final sangkhre. Ngasi sanakiba ahanba match ta Imphal West district represent toriba Integrated Manipur Academy na Thobal district represent toriba Career Residential Academy bu golmanga amada maitiba piki. Anisuba match ki sanagadaba Sandel district represent toriba Emmanuel School Laktobdagi Imphal East district represent toriba Lamlai High School na walk over lokre. Sahitra Amri Makhagi Nupamasagi ahanba semi-final match ta Imphal West district represent toriba Integrated Manipur Academy, Bisnupur district represent toriba Pinjabati High School Sadangkhong amadi Swasanpur district represent toriba New Lamka JB School amadi Kangpopi subdivision represent toriba Emmanuel High School ka anisuba semi-final da sanaragani. Shooting Nupa shooter contract amadi nupi shooter Taramatoi punna shooter Nipunipal na Sharuk Yaduna Tha sigi tang kunipal degi satharakhiba 3 suba Imphal West District Shooting Championship ngasi loisinkhre. Manipur Rifle Association gi miyang makhada Imphal West District Rifle Association asinduna Khumanlapak Sports Complex ki shooting range da satharakhiba championship asigi loisanbagi thoramda Manipur Rifle Association amadi Manipur Olympic Association ki president I Hemo Chandra, National Rifle Association of India ki secretary M Rajchandra, Manipur Rifle Association ki vice senior president S Krishna Mohan amadi Manipur Rifle Association ki advisor S Krishna Mohan na Thauromapu Singh oiki. Pangthokhiba championship asida meter taragi men individual ki .177 pip sight air rifles ta N Govinda Mai Robert Sanasam amadi Somarendona ahanbani subamadi ahum suba taki. Category asigi junior men individual ki pangthokibada Y Ghanesyam Yaiwa Robert Sanasam na ahanbani subamadi ahum suba taki. Meter taragi youth men individual ki pangthokibada Darul Sanasam na ahanba takre. Meter taragi men individual ki air piston ki pangthokibada Kriyanchan na ahanba ki Kantana anisuba amadi Victor Naurem na ahum suba taki. Meter taragi youth men individual ki air piston ki pangthokibada Kyunchan Pitamjit amadi Andrew na ahanba anisuba amadi ahum suba taki. Meter taragi veteran men individual ki air piston ki pangthokibada Ice Tikendrajit na ahanba takre.
मीटर यांखई की स्मॉल बोर फ्री राइफल राउंड की वेटरन मेन चैंपियनशिप ता एस सैटबटना अहानबा एल शांति कुमार अनिसुबा मदी एस कृष्ण मोहन अहुमसुबा ताखी पांथोखिबा चैंपियनशिप असिदा अहानबा अनिसुबा मदी अहुमसुबा तारबा शूटर सिंगदा थौरम मपु सिंगना मेडल सर्टिफिकेट अमदी असंब खोटो पोट सिंग पिदुना पुनिंग थगतखी कांग मणिपुर कांग एसोसिएशन सिंधुना था सिगी तांग कुनमापल दगी कैसामदोंग एलंगबम लेकाई की खाबम लाखपा मानटोप सथरिबा हुमफुमाथुई सुबा सारसुर सानसिंग के CSI CBE मेमोरियल लीग कम नॉकआउट ओपन कांग टूर्नामेंट की ngasi सानखिबा मैचा CSLKA नंबोल बमदियारना KKCO कैसामथोंग एलंगबम लेकाईबु पांजिल तरमापल मंगा कापतुना माइथिबा पिख्रे हयेंग याई स्कूल कांगखुट अमदी सिंगजमई कांगखुट का सानगनी कक्सिंग फुटबॉल डिस्ट्रिक्ट स्पोर्ट्स एसोसिएशन कक्सिंग सिंधुना एसोसिएशन सिगी प्लेग्राउंड टीम तरुकना सरुक यादुना था सिगी तांग कुनमरी दगी डॉक्टर TS ओजित अमदी KK ट्रस्ट कक्सिंग स्पॉन्सर तौदुना चथरिबा मापल सुबा केशव कुमार मेमोरियल फर्स्ट डिवीजन फुटबॉल लीग टूर्नामेंट की ngasi सानखिबा अहानबा मैचता YDO सोराना अक्सा कक्सिंग खुनौबु गोल अमा सिनोदा माइथिबा पिख्रे YDO सोरागी अमतंगारबा गोल अदु MD सामिमना मैच की 93 मिनिट चंदुना मैच असी माइपाखिबनी मैच असिदा अक्सा कक्सिंग खुनौगी सानरोय जेम्स सेंटर रेफरी ना येलो कार्ड पिखी टूर्नामेंट असिगी अनिसुबा मैच की सानखिबदा KMSWC कैरक अमदी YWU कक्सिंग गोल अममम चंदुना ड्रॉ सटखरे KMSWC कैरक की अमतंगारबा गोल अदु इरफान ना मैच की 35 मिनिट संखी YWU कक्सिंगी गोल अदुना कालमेक्स ना मैच की 55 मिनिट संखीबनी मैच असिदसु KMSWC कैरक की सानरोय नुसरत सेंटर रेफरी ना येलो कार्ड पिखी सथरिबा टूर्नामेंट असिगी हयेंग सुपर डिवीजन की मैच ओइना अहानबा मैचता KPSC कक्सिंग अमदी SWC कैरक सानगनी अनिसुबा मैचता SAO कक्सिंग अमदी SWC वाइखोंगा सानगनी थाकाचरी बोया हौजिक ngasi nongmagi oikiba aying asagi pawamu pangbigani ICAR Nampel Pataki Pangba Pauda Masigi Kwaitaki Sakiba Degree Celsius Kunipal Mapal Kwaitaki Ingba Degree Celsius Kunitoy Nukshinta Yawa Singmanin Kisa Ayuka Sada Berkumari Tilda Sada Putara Nitoy Nasigi No Sukide BJP के जनरल सेक्रेटरी नॉर्थ इंचार्ज राम माधवना मथंगी मिखलदा कांग्रेस को माइथी बपीनबा BJP बु कंखल हनबा वापर्सन हाइक्रे मणिपुर बु नुसिबा सारागा मियाम बुमिनंबा पार्टी मसक खंगजी हाइना MPCC की प्रेसिडेंट टियन हाउकिपना मियाम लो फोंदोक्रे अमदी रूरल डेवलपमेंट मिनिस्टर मोइरांगथेम ओकेंद्रना मियाम की खोंजंगबा पिकलिबा महेरो सिंहबु याहनबगी मतंगबा ट्रेक्सिंग वा फोंदोक्रे nasi ini di ICB ni pijak batau matang asal lezare niang tabi punampu amukana kurumjari.